ꯂꯩꯇ꯭ꯔꯦꯕ ꯅꯨꯄꯥ ꯑꯍꯨꯝꯅꯦ ꯑꯗꯣ ꯉꯁꯤ ꯅꯤꯡꯁꯤꯡꯉꯦ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯀꯟꯕꯤꯔꯝꯕ ꯅꯨꯄꯥꯗꯤ ꯍꯥꯏꯇꯥꯔꯦ Betul nyawas deh. Udah sah. Uber. Oh iya. Numpang biasa. Nah, bagus nih. Hai mayam. Mayam. Masidi mamaga aiga oina tawjarage mukbangje. Mathenjidi kaino hakanda thaina haitare ne ai angang oikanda haitare. Tang Yang thaina ju nate. Yam nangna horokpa haitare. Ante ai Adugi mathenni tawdis 2006 6 7 koina khangpa mathen di 6 7 swai oidini ado mathenjina alu ne bako injang ni kem laitraba ado makha tare ado ngasi di silai ya nung sirak pa haitare ngasi je alu ani ama suk chaw bang tanga hapaga ko AC ko pakse asi de thandre ko kaino ana si pik thanda Echin Enao loi lai bani pik thanba ngasi di thandre ado makha ta na hore ado wari do tamina je yam thamoi sok pai ta khoi ju wari ga do dum ningjing kana pi ga ju omine ko koi mana ga wari to kana ado prayer na ta wi ado ga mathang wari do tawra chara ge khoi imungji wari hai tare ne ngasi di ado prayer to chara Duti sabse hausarak lage mayam aina ichan pada haiba haitare masije yang nungsi aduna nang injang hawba hawtaba ai kari khande aina noi angang mulingai gi sa gi ba iron badu ningjang e ngasi di saje ado mayam si ga je lai bo pot na te ko phaina ni ado si ga je lai bo na te ado sum kaya ta chakse sumana iron baji pek thana lole ado alu di suk chaw bang katane ko hap to ismya aduga morok ti changang naga si hapis mai hapre iroi doini ko mya tu do sumaina chara ga ne koina lai mana irolaga do ma si iroli je mamang na injang ken lai tabi iroli ne ba ado baba je sumai dum akoina kan di anga kan baba ga punna chaba ji saugri baba je saugri am pame ko saugri gumba thongba champut kuma yam pame ba ado baba di morok je kana pamakte tare ko Pada cha aina mathung namgera namoira thum namame jare thum chamme hapsale ya ising haijala sai ko ma haide angonda si hawi hawte habage mangonda zo amta laite wari do samrena do ha anjo mane lon bechidina aina mayam chakti chado haide haibaje haiba yamna chinjida ningjangba haidokpa ngamdre
ngomdre habadi ha ya wai ai je jampa se 2004 3 kal pokpana adu 3 4 5 6 7 sida 7 8 hailaktare ne mako angang ona kanu toringada mapa ai ju jam nagale mapa ju nagale hanaba chappa matam ai ana yamna musigiba wakhanda yamna pengidaba ama lai chadi mahi masingdi tamhanninge adubu paisa laitabagi maramna chagi mahi masing tamba matamda miga manana tamhanningba haibadu matamduda laikide chajingi yam sondai haibadi koi khunjida polang saraga loi mama macha machu de semba naktane aidi polang sabado haibudi hairaga jo mi dongna yamna haiba haim oigideba ado polang saba katangadi oira aroi hai sak katang saba idi dum ya aduga isa khai mahi masing tamakpa matamje polang yang saba ni yarakte habana anu paro dukan de chek suba nai honga to ko matamda tabak to man to ki matamda ai je chak su cha ningai leitabi angang lairik tam ningai ha da lo wai adu lai ra dana do ko ye lai tam lo yam khengai ba ko kun ni high school ni ta tamale adu man ha ma ai je manamba mayam marakta lairik tambaje khoi khunda tammane na moina mayam marakta da tinnabado madi lairik haitaba machane aduga lairik tamdabane madi adi imphanda laitabane haraga tinaganu haina hayena janu pana ngonda yamna nungaitana ngonda tamgi ai wakhan pen gide ado hai wakhanda kari khale ai chajingi kamai taruga lairik tamanjige hana wakhanda khange ba sigi tu mana kotlaga jigong laigumba sumana sarakhi ai punsije tu aduna engasi khangung nungsirakpagi ai chajarakpane ipana dia de sapan thoga thabak subada dubo ai pada hai ana kidi miwonda uramba sunate aduna ai sinau khoi mau taru ne aina manga subane ba sinau jing amata dumbagi land ta chatte aina warakpagi habdi yumda menba thungak tabagi dama ai mapan tho pa khanaro kidi chikon am lairamne ba ai je aduda thabak sugena ainu pajada haiba haitare adu haiba matamduda dupana yaroi nang yaroi hai aina yadaba yaroi yam wagre angang lairik tamman basu ngamde ijajing je mamana ba marak ta thokpa matamda minatina ningdre lairik tambaje khunda tambaje dum usit pidre haina ana mana ha adage tikonda ai suba chatpa matam sida suba habade ai chapa matam je moina hai hanagi mi lay kaudari aduna noi changba yaro kasu hapoi chatkro na hai bai ta amonda adu aina ai hainage ana haran mamane themjawana aduda changaga mahachun je haina ba matamda aini wabagi ai mama ai je angang je lairik tamman mangamdra ai ta Ahum ne aduna yamna sondana laire ai je mama ai chikon je yaujage ana harbide mama den hara ya biraktana na chikon je sui Sunday kudingi pacham jama koi ma piom Sunday kudingi koi je pacham jama gi lottery tawe adu taw matamda aina moida hai ai angonda piyo
ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏ ꯅꯪ ꯁꯔꯨꯛ 3 ꯌꯥꯎꯕ ꯉꯝꯃꯗꯤ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯔꯨꯛ 3 ꯊꯣꯛꯑꯗꯤ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯌꯥꯝꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯣ ꯂꯨꯄꯥ 1,190 ꯑꯗꯨ ꯃꯇꯝꯗꯗꯤ ꯂꯨꯄꯥ ꯃꯤꯡ ꯆꯟꯕꯩꯁꯨ ꯂꯨꯄꯥ 350ꯔ 150ꯔ ꯈꯛ ꯑꯣꯏꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯐꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯦꯕ ꯑꯩꯅ ꯑꯁ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯄꯣꯔꯣꯝꯄꯥꯠꯁꯤ ꯑꯩꯒꯤ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯨꯗ ꯄꯂꯦꯟꯗ ꯂꯩꯈ꯭ꯔꯦ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯃꯥꯁꯦ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯤꯗ ꯑꯗꯨ ꯂꯩꯍꯧꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯆꯦ ꯃꯅꯥꯛꯁꯤꯗ ꯚꯔꯥ ꯊꯝꯅꯕ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯥꯏꯅ ꯑꯁꯤꯗꯒꯤ ꯇꯝꯍꯟꯈꯤꯕꯅꯤ ꯋꯥꯕꯒꯤ ꯀꯌꯥꯝ ꯋꯥꯒꯦ ꯍꯥꯏꯅ ꯒ꯭ꯌꯥꯁ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯂꯩ ꯃꯤꯒꯤꯗꯤ ꯂꯩ ꯑꯩꯒꯤꯗꯤ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯀ꯭ꯋꯥꯇꯔꯅꯦꯅ ꯇꯧꯗꯨꯁꯨ ꯃꯤꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯍꯣꯁꯨ ꯍꯣꯏ ꯑꯗꯨꯒ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯗ ꯈꯔ ꯍꯣꯡꯉꯦꯅ ꯑꯗꯨ ꯊꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯜꯂꯦ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯛ ꯁꯥꯡꯅ ꯀꯛꯑꯒ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯕꯕꯥꯅ ꯑꯗꯨꯝ ꯄꯨꯔꯦ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯍꯧꯖꯤꯛꯇ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯩ ꯊꯃꯣꯏ ꯍꯦꯛꯇ ꯄꯨꯕ ꯉꯝꯗꯦꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯆꯥꯛꯁꯦ ꯆꯥꯔꯤꯁꯦ ꯆꯤꯛꯀꯣꯟꯗ ꯆꯠꯇꯧꯔꯦꯅ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯂꯩꯇꯕ ꯑꯗꯨ ꯑꯂꯨ ꯑꯃꯅꯤꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯟꯁꯤꯜꯂꯒ ꯆꯥꯛꯁꯦ ꯆꯣꯠ ꯇꯧꯔꯒ ꯄꯨꯈꯝꯁꯤꯗꯒ ꯑꯗꯨꯝ ꯆꯥꯔ ꯆꯠꯄ ꯑꯩꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯆꯥꯝꯊꯣꯛꯑꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯀꯌꯥꯗꯣ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯌꯥꯡꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯗ ꯃꯌꯥꯝꯗ ꯄꯦꯟꯗꯕ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯄꯥꯎꯗꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯑꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯃꯥꯅ ꯃꯆꯦ ꯑꯅꯤꯁꯤꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯩꯈꯣই ꯈꯨꯟꯁꯤꯗ ꯇꯝꯍꯜꯂꯝꯕꯗꯒꯤ ꯀꯩꯅꯣꯁꯤꯗ ꯏꯀꯥꯇꯦꯟ ꯕꯥꯕꯤꯟꯗꯤꯌꯥ ꯃꯟꯗꯤꯔꯁꯤꯗ ꯑꯗꯨꯗ ꯅꯪ ꯑꯃꯨꯛ ꯀꯥꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯦ ꯅꯆꯦ ꯇꯣꯟꯗꯣꯟꯅꯦ ꯆꯍꯤ ꯑꯍꯨꯝꯂ ꯂꯩꯔꯝꯃꯅꯤ ꯑꯅꯤꯔ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤꯗꯤ ꯃꯤ ꯊꯝꯅꯤꯡꯉꯥꯏ ꯃꯤꯁꯦ ꯂꯩꯔꯛꯇꯕꯅꯤꯅ ꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨ ꯊꯝꯕꯗꯒꯤ ꯏꯆꯦ ꯑꯩꯗꯤ ꯂꯩ ꯉꯝꯃꯔꯣꯏ ꯑꯩ ꯄꯂꯦꯟ ꯆꯠꯂꯅꯤ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯋꯥꯕ ꯈꯨꯋꯥꯁꯦ ꯀꯌꯥꯝ ꯋꯥꯒꯦꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯣꯏ ꯑꯉꯥꯡꯁꯤꯒ ꯁꯦꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛ ꯁꯨꯕꯅꯤꯅ ꯏꯄꯥꯁꯤꯅ ꯑꯃꯨꯛ ꯄꯂꯦꯟꯗ ꯏꯃꯥ ꯍꯣꯏ ꯄꯂꯦꯟꯗ ꯑꯃꯨꯛ ꯍꯣꯡꯈꯤꯕ ꯃꯇꯝꯁꯤꯗ ꯏꯄꯥꯁꯦ ꯑꯩ ꯄꯂꯦꯟ ꯆꯠꯂꯅꯤ ꯏꯆꯦ ꯍꯥꯏꯔꯦ ꯑꯗꯨꯗ ꯍꯣꯏ ꯐꯔꯦ ꯃꯊꯪꯒꯤ ꯆꯍꯤꯗꯨꯗ ꯆꯠꯂꯣ ꯑꯅ ꯍꯥꯏꯔꯦ ꯃꯊꯪꯒꯤ ꯆꯍꯤꯁꯦ ꯑꯃꯨꯛ ꯆꯠꯂꯒ ꯄꯂꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯇꯝꯍꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯦꯟꯅꯅꯤꯡꯉꯥꯏ ꯏꯆꯥꯁꯤꯡꯁꯦ ꯂꯩꯇꯕꯅꯤꯅ ꯁꯦꯟꯅꯕ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯂꯩꯐꯝꯗ ꯑꯃꯨꯛ ꯄꯨꯔꯦ ꯑꯉꯥꯡ 3ꯁꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯦ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯒꯗꯕ ꯃꯇꯝꯁꯦ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯕ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯃꯤꯅ ꯇꯝꯕꯅꯤꯅ ꯏꯆꯥꯁꯨ ꯇꯝꯍꯟꯅꯤꯡꯉꯦ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯗꯨꯐꯥꯎ ꯁꯨꯔꯝꯃꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯆꯦꯛꯀꯣꯟꯗꯒꯤ ꯃꯥꯝꯃꯗꯨꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯦꯗꯚꯥꯟꯁ ꯂꯧꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡꯒꯤ ꯐꯤꯁ ꯃꯃꯜ ꯍꯨꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯂꯧꯋꯦ ꯅꯣꯡꯃꯒꯤ ꯃꯤꯉꯣꯟꯗ ꯆꯔꯥ ꯍꯪꯉꯝꯗꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯉꯦ ꯑꯌꯨꯛ ꯍꯪꯉꯦ ꯅꯨꯡꯗꯥꯡ ꯍꯪꯉꯦ ꯑꯗꯨꯒ
ꯑꯩꯅ ꯆꯤꯀꯣꯟꯗ ꯍꯦꯛ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩ ꯃꯤꯉꯣꯟꯗ ꯍꯪꯁꯨ ꯍꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯏꯆꯥꯅꯨꯄꯥꯅ class 1 class 2 ꯐꯥꯎꯁꯤꯅ ꯄꯂꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ class 3ꯗꯒꯤ ꯑꯃꯨꯛ ꯃꯆꯤꯒꯤ ꯃꯔꯤꯡ ꯁ꯭ꯀꯨꯜꯗꯨꯗ ꯑꯃꯨꯛ ꯇꯝꯃꯨꯔꯦ ꯑꯗꯨ ꯍꯜꯂꯛꯑꯒ class ꯀꯌꯥꯗꯅꯣ 5ꯔ 6ꯔ ꯁꯤꯟꯁꯤ ꯚꯥꯇꯟ ꯇꯝꯕꯗꯣ 5ꯇ ꯃꯌꯥꯝꯗꯨꯁꯨ ꯍꯟꯖꯤꯟꯆꯍꯤ ꯃꯥꯡꯉꯦꯕꯆꯍꯤ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯇꯧꯔꯨꯕꯅꯤꯅ ꯇ꯭ꯔꯥꯟꯁꯐꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯛꯇꯕꯒꯤ ꯑꯗꯨꯝ ꯃꯥꯡꯉꯦ ꯑꯗꯨꯅ ꯂꯩꯇꯕ ꯃꯤ ꯀꯌꯥꯝ ꯋꯥꯒꯦ ꯑꯉꯥꯡꯗꯁꯨ ꯀꯌꯥꯝ ꯁꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝꯅ ꯑꯗꯨꯗ ꯋꯥꯕ ꯑꯋꯥꯕ ꯌꯥꯝ ꯅꯪꯉꯦ ꯆꯍꯤ 3 ꯃꯔꯤ ꯃꯥꯡ ꯆꯍꯤ 3 ꯄꯂꯦꯟꯗ ꯍꯣꯡꯕꯒꯤ ꯑꯃꯨꯛ ꯃꯥꯡꯉꯦ ꯌꯨꯝꯁꯤꯗ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯃꯥꯡꯉꯦ ꯍꯥꯏꯗꯤ ꯍꯜꯂꯛꯄ ꯁ꯭ꯀꯨꯜ ꯍꯣꯡꯕ ꯈꯨꯗꯤꯡꯒꯤ ꯀ꯭ꯂꯥꯁ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ 12 ꯊꯥꯈ꯭ꯔꯦ ꯐꯥꯁ ꯏꯌꯥꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯥꯏꯗꯣ ꯍꯧꯖꯤꯛ ꯇꯝꯕꯗꯣ ꯀꯔꯤꯕ ꯐꯥꯔꯁ ꯏꯌꯔ ꯑꯗꯨꯐꯥꯎꯗꯤ ꯇꯝꯃꯜꯂꯦ ꯑꯩꯗꯣ ꯃꯆꯦꯗꯤ ꯏꯆꯦ ꯑꯍꯟꯁꯨ class 9 ꯑꯩ ꯋꯥꯃꯟꯕꯒꯤ ꯃꯆꯦꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕꯗꯨ ꯌꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯌꯥꯝ ꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯌꯥꯈꯤꯗꯦ ꯃꯥꯒꯤ ꯑꯩ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯩ ꯀꯥꯔꯔꯣꯏ ꯍꯥꯏꯅ class 9ꯐꯥꯎ ꯇꯝꯃꯒ 10 ꯊꯥꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯁꯨ ꯌꯥꯝ ꯅꯥꯒꯟꯕ ꯂꯥꯏꯕꯗ ꯂꯥꯏ ꯆꯪ ꯍꯥꯏꯕꯗ ꯑꯩ ꯏꯃꯨꯡꯗ ꯄꯨꯔꯥ ꯊꯣꯛꯑꯦꯕ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤꯁꯤꯁꯨ class 8ꯇ ꯇꯣꯛꯄꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯃꯦꯇ꯭ꯔꯤꯛ ꯊꯥꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯅꯥꯕꯗꯩ ꯑꯃꯗ ꯌꯦꯡꯉꯦ ꯍꯥꯠꯀꯅꯤ ꯍꯥꯏ ꯑꯃꯗ ꯌꯦꯡꯉꯦ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯔꯒ ꯂꯩꯈꯤꯕ ꯄꯨꯟꯁꯤꯅꯤ ꯑꯩꯁꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯏꯔꯣꯟꯕꯁꯤ ꯃꯌꯥꯝ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯒ ꯆꯥꯔꯛꯈꯤꯕ ꯏꯟꯖꯥꯡꯗꯣ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯍꯥꯏꯅ ꯆꯥꯖꯔꯛꯄꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯄꯥꯎꯗꯝ ꯃꯌꯥꯝ ꯇꯝꯖꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯑꯣꯝꯃꯒ ꯂꯩꯔꯤꯕ ꯑꯋꯥꯕ ꯀꯌꯥꯗꯣ ꯈꯤꯇꯪꯗꯤ ꯌꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯛꯄꯒꯤ ꯌꯥꯝ ꯋꯥꯕ ꯌꯥꯝ ꯋꯥꯔꯛꯏ ꯄꯨꯟꯁꯤꯁꯦ ꯀꯥꯏꯕ ꯃꯊꯛꯇ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯗꯕ ꯃꯤꯅꯗꯤ ꯀꯩꯁꯨ ꯈꯪꯕꯤꯗꯦ ꯈꯪꯕꯤꯔꯝꯃꯣꯏ ꯑꯋꯥꯕ ꯀꯌꯥꯅꯗꯤ ꯈꯪꯕꯤꯕ ꯌꯥꯎ ꯑꯗꯣ ꯋꯥꯗꯕ ꯃꯤꯅꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯅꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯄꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯀꯩ ꯈꯨꯗꯤꯡꯕ ꯃꯇꯝ ꯂꯣꯏ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯪꯗꯨꯝ ꯈꯟꯇ꯭ꯔꯣꯛ ꯑꯗꯒꯤ ꯑꯔꯥꯞꯇꯤ ꯎꯔꯨꯞ ꯑꯔꯥꯞꯇꯤ ꯑꯩ ꯀꯝꯄꯅꯤ ꯃꯣꯗꯤ ꯀꯌꯥꯒꯤ ꯌꯥꯎꯖꯔꯝꯃꯦ ꯑꯩ ꯋꯥꯕ ꯃꯇꯨꯡꯗ ꯑꯩ ꯆꯤꯀꯣꯟꯗꯩ ꯇꯣꯛꯑꯒ ꯃꯌꯥꯝꯅ ꯁꯤ ꯌꯥꯎ ꯁꯤ ꯌꯦꯡꯁꯤ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨ ꯌꯥꯎꯕꯗꯒꯤ ꯑꯩ ꯂꯣꯏꯅꯃꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯅ ꯌꯣꯜꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯨꯕ ꯃꯇꯝꯗꯁꯨ ꯂꯣꯏꯅ ꯑꯩꯁꯦ ꯍꯔꯥꯎꯅ ꯂꯣꯏꯅ ꯑꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯣꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯂꯧꯍꯧꯕꯤ ꯃꯣꯏꯅ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯣꯜꯂꯒ ꯑꯩꯁꯦ ꯑꯗꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯂꯣꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯝ ꯆꯠꯆꯔꯝꯃꯦꯕ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯤ ꯈꯣꯡ ꯇꯦꯛꯄ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯣꯆꯠ ꯆꯠꯄ ꯍꯥꯏꯕꯁꯦ ꯂꯩꯇꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯆꯠ ꯑꯩꯅ ꯌꯣꯜꯂꯒꯁꯨ ꯆꯠꯂꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯃꯤꯅ ꯅꯣꯡꯅꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯣ ꯐꯠꯇꯕ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯕ ꯈꯜꯂꯨꯗꯕ ꯑꯩꯈꯣꯏꯗ ꯑꯗꯣ ꯃꯇꯝꯒꯤꯔ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯏꯊꯟꯗ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯤꯔꯦ ꯑꯗꯨ ꯍꯟꯊꯔꯛꯄꯩꯗꯩꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯀꯣꯠꯂꯣꯏꯗꯅ ꯀꯣꯠꯂꯦ ꯈꯪꯗꯦ ꯊꯃꯣꯏꯁꯦ
ꯆꯣꯛꯄꯗ ꯃꯥ ꯏꯟꯖꯥꯡ ꯑꯇꯩꯗꯒ ꯃꯣꯏ ꯊꯣꯡꯍꯧꯋꯦ ꯌꯥꯝꯅ ꯏꯃꯥꯅ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏ ꯑꯩꯗꯤ ꯍꯦꯛ ꯄꯤꯛꯄꯗ ꯑꯩꯈꯣꯏꯁꯦ ꯑꯍꯟꯒꯤ ꯅꯪꯒꯟꯗ ꯆꯥꯎꯔꯛꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯗꯣ ꯑꯃꯨꯛ ꯅꯥꯕꯒꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯀꯥꯔꯇꯦꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯅꯦ ꯑꯗꯨꯗꯒꯤꯅꯤꯅꯦ ꯃꯆꯦ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯦ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯗꯨꯝ ꯖꯤꯅꯨ ꯑꯅꯧꯕ ꯆꯣꯡꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ ꯃꯔꯤ ꯈꯛꯇꯅꯦꯕ ꯌꯥꯝ ꯂꯥꯞꯅ ꯆꯣꯡꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯕꯟꯒꯨꯝꯕ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯆꯍꯤ 10 ꯑꯗꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯅ ꯆꯍꯤ 9 ꯑꯗꯒꯤ ꯃꯥꯁꯤꯅ ꯆꯍꯤ 3 3 ꯆꯍꯤ 3 ꯑꯗꯣ ꯆꯍꯤ 9 ꯑꯗꯨꯅ ꯅꯪꯅ ꯆꯍꯤ 4 ꯍꯥꯏꯔꯛꯄ ꯑꯣꯏꯗꯅꯦ 4 ꯍꯥꯏꯕ ꯆꯥꯎꯁꯨ ꯆꯥꯎꯋꯦꯕ ꯉꯥꯡꯉꯤꯉꯩꯗ ꯅꯣꯏꯕꯨꯒ ꯋꯥꯡ ꯁꯥꯡ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗ ꯃꯆꯦꯗ ꯌꯨꯝꯖꯥꯎꯁꯤꯗ ꯊꯝꯃꯝꯃꯦ ꯃꯇꯝꯗꯨꯗꯗꯤ ꯃꯩꯁꯨ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯧꯔꯛꯑꯦ ꯗ꯭ꯌꯨ ꯇꯥꯕ ꯑꯗꯨ ꯈꯥꯏꯗꯣꯛꯑꯒ ꯃꯣꯏ ꯋꯥꯌꯥꯔꯗꯨꯗ ꯀꯩꯅꯣ ꯇꯧꯔ ꯂꯧꯕꯅꯦꯕ ꯀꯩꯅꯣꯗ ꯖꯦꯟ ꯔꯤꯝꯁꯇ ꯔꯤꯝꯁꯇ ꯂꯩꯔꯒ ꯑꯃꯨꯛ ꯖꯦꯟꯗ ꯆꯠꯈꯤꯕ꯭ꯔꯥ ꯖꯦꯟꯗ ꯂꯩꯔꯒ ꯔꯤꯝꯁꯇ ꯆꯠꯈꯤꯕ ꯉꯝꯃꯔꯣꯏꯅ ꯒꯨꯍꯥꯇꯤꯗ ꯄꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯂꯥꯏꯕꯗ ꯂꯥꯏ ꯆꯪꯉꯦꯅ ꯑꯩ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯕ ꯑꯩ ꯅꯨꯄꯥꯁꯨ ꯆꯍꯤ 3 ꯅꯥꯁꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯅꯥꯁꯜꯂꯦ ꯑꯗꯣ ꯅꯥꯔꯒꯁꯨ ꯆꯥꯛꯇꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯈꯣꯡꯆꯦꯠ ꯁꯦꯠꯂꯒꯀꯣ ꯊꯕꯛꯁꯨ ꯆꯠꯂꯤꯅꯦꯕ ꯄꯨꯛ ꯅꯥꯐꯝꯁꯤꯗ ꯐꯤꯗ ꯀꯟꯅ ꯌꯦꯠꯁꯜꯂꯒ ꯊꯕꯛꯁꯨ ꯆꯠꯂꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯃ ꯅꯪ ꯅꯥꯔꯦ ꯆꯠꯂꯅꯨ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯍꯟꯁꯦ ꯑꯋꯥꯕ ꯅꯪꯃꯤꯟꯅꯔꯛꯀꯦ ꯏꯆꯥꯅꯨꯄꯤꯁꯦ ꯆꯍꯤ 19 ꯃꯥꯄꯟ ꯁꯨꯔꯛꯄꯗꯒꯤ ꯃꯥ ꯑꯪꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯃꯥꯁꯨ ꯆꯠꯂꯨ ꯍꯥꯏꯔꯦ ꯄꯤꯁꯤꯛ ꯄꯤꯛꯏꯉꯩꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨ ꯃꯇꯤꯛ ꯈꯪꯉꯦ ꯃꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯍꯥꯟꯕ ꯄꯣꯛꯄꯁꯦ ꯀꯥꯟꯅꯩ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯩꯒꯤ ꯃꯌꯥꯝꯗ ꯊꯝꯅꯤꯡꯉꯦ ꯍꯣꯏ ꯅꯨꯄꯥꯒ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯥꯟꯅꯩꯀꯣ ꯑꯗꯨꯑꯣꯏꯁꯨ ꯃꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯄꯥꯒꯤ ꯄꯥꯡꯕꯅꯦꯗ ꯑꯗꯨ ꯈꯔꯅ ꯆꯤꯟꯗꯕ ꯋꯥꯅꯤ ꯑꯗꯣ ꯑꯋꯥꯕ ꯅꯨꯄꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯈꯪꯗ꯭ꯔꯥ ꯍꯥꯏꯗ ꯑꯩ ꯏꯃꯨꯡ ꯑꯋꯥꯕ ꯈꯪꯗ꯭ꯔꯥ ꯍꯥꯏꯗ ꯅꯠꯇꯦꯗ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯁꯨ ꯅꯆꯦ ꯑꯣꯏꯅ ꯈꯪꯕꯗ ꯍꯦꯜꯂꯦꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦꯅ ꯑꯍꯟ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒ ꯄꯣꯠ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠꯄꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯉꯦꯅ ꯃꯣꯏꯗꯗꯤ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯄꯤꯖꯔꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯄꯤꯖꯔꯦ ꯅꯆꯦꯗꯗꯤ ꯃꯥꯅ ꯂꯩꯁꯥꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯥꯗꯨꯒ ꯆꯍꯤ 19 ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯗꯣ ꯑꯗ ꯃꯥꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯌꯥꯝ ꯋꯥꯔꯦ ꯂꯨꯄꯥ 150-200 ꯄꯤꯕ ꯐꯨꯔꯤꯠ ꯑꯝꯇ ꯃꯥꯏ ꯃꯅꯝꯗ ꯊꯣꯟꯈꯤꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯋꯥꯕꯗꯨꯒꯤ ꯈꯟꯕꯒꯤꯗꯃꯛ ꯃꯥ ꯑꯩꯅ ꯌꯦꯡꯕ ꯑꯁꯤ ꯂꯩꯔꯁꯦ ꯍꯥꯏ ꯈꯤꯇꯪ ꯄꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯣꯏ ꯄꯥꯝꯗꯦ ꯄꯥꯝꯕ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯣ ꯈꯜꯂꯒ ꯂꯨꯄꯥ 100 ꯄꯤꯕ 150 ꯄꯤꯕ ꯐꯨꯔꯤꯠ ꯑꯃꯐꯥꯎ ꯂꯤꯠꯈꯤꯗꯦꯕ ꯏꯆꯥꯅꯨꯄꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯋꯥꯕꯁꯦ ꯑꯗꯨꯃꯥꯏꯅꯗꯤ ꯋꯥꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯏꯆꯥꯒꯤꯗꯃꯛꯁꯨ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕꯗꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 3 ꯃꯅꯨꯡꯗ ꯑꯝꯇꯁꯨ ꯌꯥꯎꯔꯝꯃꯦ ꯖꯥꯇꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯋꯥꯕꯁꯨ ꯑꯩꯅ ꯋꯥꯕꯁꯦ ꯂꯩꯇꯦ ꯄꯣꯂꯥꯡ ꯁꯥꯗꯅ
ꯀꯣꯟꯅ ꯇꯠꯇꯅ ꯐꯧꯗꯤ ꯈꯩꯕ ꯆꯠꯂꯦ ꯅ ꯃꯅꯤꯡꯗ ꯐꯧꯗꯤ ꯈꯩꯕꯁꯦ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯡ ꯅꯨꯄꯤꯁꯤꯡꯁꯦ ꯐꯧꯗꯤ ꯈꯩꯕ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯃꯣꯏꯁꯨ ꯈꯪꯗꯦꯕ ꯑꯩꯅ ꯆꯠꯈꯤ ꯃꯇꯨꯡꯗ ꯃꯣꯏ ꯏꯟꯅꯔꯛꯄ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯦꯗꯣ ꯑꯩꯅ ꯇꯝꯒꯤꯗꯤ ꯂꯣꯏ ꯆꯠꯂꯤꯅ ꯆꯠꯄ ꯌꯥꯎꯋꯦ ꯑꯍꯟ ꯑꯗꯨꯁꯨ ꯃꯧꯗꯤ ꯆꯠꯇꯦ ꯃꯤ ꯑꯍꯟ ꯉꯥꯛꯇꯅꯤ ꯆꯠꯂꯤꯗꯣ ꯑꯗꯨ ꯂꯩꯇꯕꯁꯨ ꯆꯠꯂꯤꯗ ꯑꯉꯥꯡ ꯑꯣꯏꯕ ꯑꯗꯨꯝ ꯊꯦꯡꯅꯩꯗ ꯐꯧꯗꯤ ꯈꯩꯕꯗꯤ ꯃꯧ ꯅꯍꯥ ꯆꯠꯅꯗꯦꯕ ꯀꯥꯏꯅ ꯑꯗꯣ ꯑꯍꯟ ꯆꯠꯂꯤꯅꯦ ꯑꯗꯣ ꯑꯍꯟ ꯃꯔꯛꯇ ꯌꯥꯎꯔꯤꯅꯦ ꯑꯩꯁꯦ ꯑꯗꯣ ꯂꯝꯗꯨꯒꯤ ꯏꯃꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯌꯦꯕ ꯑꯩ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯒꯅꯦꯕ ꯃꯣꯏ ꯑꯗꯨꯝ ꯆꯠꯇꯧꯕ 와가 그냥 진짜 어떤지 안 먹지? 아니 와리리는 짝수 말로 자도 그래. ꯑꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔ ꯆꯥꯔꯤ ꯃꯥꯝꯃꯗꯨꯁꯨ ꯑꯩꯈꯣꯏꯒ ꯂꯩꯔꯝꯕ ꯃꯥꯝꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯅꯨꯄꯥ ꯑꯍꯨꯝꯅꯦ ꯑꯗꯣ ꯉꯁꯤ ꯅꯤꯡꯁꯤꯡꯉꯦ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯀꯟꯕꯤꯔꯝꯕ ꯅꯨꯄꯥꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯩ ꯏꯈꯥꯗꯗꯤ ꯏꯆꯦꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩ ꯏꯈꯥꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡꯁꯦ ꯃꯥꯏ ꯃꯥꯝꯅ ꯂꯣꯏꯅꯃꯛ ꯋꯥꯟ ꯄꯥꯏ ꯌꯥꯟꯕꯁꯦ ꯃꯁꯤꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅꯇ ꯆꯦꯟꯕꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯔꯦ ꯍꯥꯏꯔꯒꯁꯨ ꯏꯄꯥꯁꯤꯡꯗꯨꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤ ꯑꯗꯣ ꯈꯤꯖꯤꯛꯈꯛꯇꯪ ꯃꯥꯏ ꯃꯤꯠ ꯄꯥꯡꯉꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯏꯄꯥꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯄꯨ ꯉꯝꯗꯦ ꯁꯤ ꯏꯔꯣꯟꯕꯒꯁꯦ ꯑꯩ ꯂꯣꯟꯖꯕꯤ ꯑꯩꯁꯦ ꯍꯥꯎꯔꯦ ꯏꯆꯦ ꯂꯣꯟꯕꯁꯦ ꯍꯥꯏꯅꯀꯣ ꯑꯩ ꯑꯂꯨ ꯏꯔꯣꯟꯕ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯁꯤꯁꯤꯅ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯈꯞꯁꯨ ꯈꯞꯄꯦ ꯑꯩꯅ ꯏꯆꯥꯁꯤꯡꯁꯦ ꯃꯤꯔꯣꯟꯒꯤ ꯃꯇꯝꯗ ꯂꯣꯏ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯕꯤꯒꯦꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯌꯥꯎꯗꯕꯅꯤꯅ ꯋꯥꯒ ꯇꯩꯕꯤꯔꯦ ꯑꯇꯩ ꯆꯤꯡ ꯆꯣꯞꯄꯤꯗꯅ ꯑꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯁꯨꯀꯣ ꯑꯉꯥꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤ나 ꯋꯥꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯏꯆꯦꯅ ꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯈꯪꯖꯗꯦꯕ ꯃꯣꯏꯗꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯤꯛꯑꯦꯕ ꯍꯥꯏꯗꯤ ꯆꯍꯤ 8 ꯑꯇꯣꯝꯕꯁꯦ ꯆꯍꯤ 9 8 ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯑꯇꯩꯗꯨꯗꯤ ꯆꯍꯤ 11 12 ꯁꯨꯔꯣꯏ ꯑꯃ ꯅꯪꯅ ꯅꯪ ꯃꯌꯥꯏꯗ ꯆꯍꯤ 11 ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯏꯅ ꯆꯍꯤ 13 ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯅ ꯃꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯄꯥꯁꯤꯡꯁꯤꯅ ꯑꯩꯒꯤꯗꯃꯛ ꯏꯅꯥꯎ ꯁꯛꯑꯒ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯣꯏꯅ ꯂꯣꯏꯅ ꯀꯟꯕꯤꯔꯛꯈꯤ ꯀꯟꯕꯗꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯋꯥꯏ ꯏꯆꯦꯁꯤ ꯁꯨꯛ ꯋꯥꯏꯀꯣ ꯏꯆꯦꯁꯤ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯍꯥꯏꯕ ꯋꯥꯈꯟꯗꯤ ꯃꯣꯏꯗ ꯂꯩꯇꯦꯕ ꯑꯉꯥꯡꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯕ ꯉꯝꯗꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯁꯣꯛꯄꯤꯗꯅ ꯋꯥꯏ ꯇꯩꯕꯤꯗꯅ ꯏꯆꯦ ꯑꯩ ꯇꯧꯒꯦꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯕꯤꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯄꯥꯁꯤꯡꯗꯨ ꯂꯩꯔꯝꯃꯒꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯖꯔꯤꯁꯤ ꯎꯔꯒꯗꯤ ꯏꯄꯥꯁꯤꯡꯗꯤ ꯌꯥꯝ ꯍꯔꯥꯎꯒꯅꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯟꯕ ꯍꯥꯏꯁꯦ ꯃꯣꯏ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯋꯥꯕ ꯃꯔꯛꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯏꯄꯥꯁꯤꯡꯗꯣ ꯑꯁꯤꯗꯨ ꯈꯛꯇꯪ ꯋꯥꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩ ꯏꯄꯥꯁꯤꯡꯗꯨ ꯂꯩꯔꯝꯃꯒꯗꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯩ ꯑꯁꯤꯗꯤ ꯃꯊꯦꯜꯁꯤꯅ ꯈꯪꯗꯦ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯄ ꯑꯂꯨ ꯏꯔꯣꯜꯂꯛꯄꯁꯦ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯏꯄꯥꯁꯤꯡꯗꯣ ꯋꯥꯕꯗꯣ ꯌꯨꯝꯗꯁꯨ ꯋꯥꯕ ꯌꯨꯝ ꯄꯥꯟꯕꯁꯨ ꯋꯥꯕ ꯑꯩ ꯄꯨꯟꯁꯤꯁꯦ
ꯍꯧꯖꯤꯛꯁꯤꯁꯨ ꯑꯩꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯈꯔ ꯐꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯕꯕꯥ ꯏꯃꯥ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯅ ꯃꯁꯥꯒꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯒꯤꯀꯣ ꯅꯝꯁꯤꯜꯂ ꯊꯝꯈꯤꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦꯕ ꯃꯉꯣꯟꯗ ꯍꯧꯖꯤꯛꯁꯤꯁꯨ ꯁꯨꯕꯗꯤ ꯃꯀꯣꯛꯇ ꯍꯥꯏꯒꯠꯂꯦ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯒꯤ ꯑꯗꯨꯅ ꯃꯤꯗꯧꯅ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯕꯁꯨ ꯅꯠꯇꯦ ꯀꯦꯂꯔ ꯇꯧ ꯂꯩꯕꯅꯤ ꯅꯨꯄꯥ ꯊꯣꯡꯕꯗꯣ ꯃꯌꯥꯝꯕꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯊꯟꯇ ꯉꯥꯏꯔꯦ ꯑꯋꯥꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯗꯤꯀꯣ ꯅꯨꯄꯥꯁꯦ ꯍꯟꯊꯅ ꯂꯩꯔꯣꯏꯀꯣ ꯑꯩ ꯋꯥꯈꯜꯁꯦ ꯂꯥꯛꯑꯦꯕ ꯕꯕꯥ ꯏꯃꯥ ꯁꯤ ꯂꯩꯔꯀꯥꯟꯗꯗꯤ ꯏꯃꯥ ꯍꯣꯏ ꯕꯕꯥꯁꯦ ꯂꯩꯕꯗ ꯀꯩ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥ ꯆꯠꯀꯦ ꯍꯥꯏ ꯏꯃꯥ ꯆꯠꯀꯦ ꯆꯠꯀꯅꯨ ꯍꯥꯏ ꯃꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯔꯤ ꯁꯨꯔꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯔꯝꯒꯅꯤ ꯃꯣꯏꯒꯤ ꯈꯟꯕ ꯃꯇꯝꯗꯀꯣ ꯋꯥꯈꯜ ꯄꯨꯡꯍꯣꯟꯗꯦꯕ ꯃꯌꯥꯝ ꯏꯃꯥ ꯍꯣꯏꯁꯦ ꯏꯄꯥ ꯈꯟꯕ ꯃꯇꯝꯗ ꯏꯄꯥꯅ ꯁꯨꯔꯒ ꯑꯗꯨꯝ ꯊꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯐꯤ ꯅꯨꯡ ꯇꯨꯕꯗꯤ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯈꯤꯕꯗꯒꯤꯀꯣ ꯍꯥꯏꯗꯤ ꯃꯤꯁꯨ ꯐꯍꯟꯗꯅ ꯃꯤ ꯊꯣꯛꯇ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯀꯨꯀꯤꯁꯨ ꯀꯔꯤꯁꯨ ꯄꯨꯂꯞꯅ ꯄꯨꯜꯂꯒ ꯂꯩꯔꯝꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯊꯣꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯐꯝꯃꯒꯁꯨ ꯃꯤꯁꯦ ꯀꯥ ꯍꯦꯟꯅ ꯃꯤ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯝꯇꯣꯟꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗ ꯂꯣꯏꯅꯔꯛꯇꯦ ꯅꯪ ꯃꯝꯇꯣꯟꯗꯤ ꯄꯤꯍꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯔꯛꯄꯁꯦ ꯃꯃꯌꯥꯏꯒ ꯃꯃꯟꯒꯁꯨ ꯐꯖꯅ ꯂꯣꯏꯅꯩ ꯑꯗꯣ ꯃꯃꯟꯗꯤ ꯂꯣꯏꯅꯩ ꯍꯥꯏꯁꯦ ꯃꯃꯟꯗꯤ ꯀꯌꯥ ꯂꯣꯏꯅꯗꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯂꯣꯏꯅꯔꯤꯁꯦ ꯃꯃꯌꯥꯏꯗꯨꯅꯦꯕ ꯃꯃꯌꯥꯏꯒ ꯑꯩ ꯑꯗꯨꯝ ꯂꯨꯅ ꯇꯧꯋꯦꯕ ꯑꯩꯅꯥꯛꯇ ꯂꯩꯔꯦꯕꯀꯣ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯑꯩꯅꯥꯛꯇ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯉꯩ ꯇꯥꯔꯛꯇꯗꯅꯦ ꯃꯣꯏꯅ ꯁꯤꯔꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗꯤꯡꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯍꯔꯥꯎ ꯂꯩꯔꯝꯃꯒ ꯆꯪꯉꯒ ꯊꯣꯛꯂꯛꯑꯒ ꯄꯥꯎꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯕ ꯆꯍꯤ ꯍꯥꯏꯇꯥꯔꯦ 9 ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯥꯜꯂꯦ ꯑꯗ ꯑꯩꯅ ꯑꯇꯣꯝꯕꯤꯁꯦ ꯄꯣꯛꯄ ꯃꯇꯝꯗꯀꯣ ꯑꯩꯅꯥꯛꯇ ꯂꯩꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯧꯕꯅꯦꯕꯀꯣ ꯇꯨꯝꯃꯁꯨ ꯃꯌꯥ ꯄꯥ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯀꯧꯕꯗꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯅ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯃꯌꯥꯏꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯄꯣꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯃꯨꯡꯁꯤꯗ ꯃꯥꯗꯤ ꯃꯃꯌꯥꯏꯗꯨꯗꯤ ꯊꯋꯥꯏꯗꯨꯗꯤ ꯁꯨꯝ ꯂꯩꯕꯒꯤꯔ ꯃꯥꯅ ꯈꯪꯗꯦꯕ ꯑꯗꯨꯝ ꯂꯧꯋꯦꯕ ꯑꯉꯥꯡꯁꯦ ꯑꯩ ꯄꯣꯛꯑꯦꯕ ꯍꯥꯏꯔ ꯄꯣꯛꯄꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯆꯦꯟꯅꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯀꯥꯗ ꯆꯪꯉꯒ ꯃꯃꯌꯥꯏꯅ ꯂꯩꯔꯝꯕ ꯀꯥꯗ ꯆꯪꯉꯒ ꯄꯥ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯩꯅꯣ ꯃꯦꯔꯤ ꯕꯤꯁꯀꯨꯠꯀ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯐꯝꯃꯦꯟꯗ ꯊꯝꯕꯗꯣ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒꯀꯣ ꯃꯥꯅ ꯂꯩꯕꯩ ꯃꯑꯣꯡꯗ ꯃꯥ ꯃꯌꯥꯏ ꯂꯩꯕꯩ ꯃꯑꯣꯡꯗ ꯇꯧꯋꯦ ꯍꯥꯏꯕ ꯎꯔꯝꯕꯁꯨ ꯌꯥꯏꯅ ꯎꯗꯨꯒ ꯊꯋꯥꯏꯒꯨꯝꯕ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯅꯗꯤ ꯏꯆꯥꯅꯨꯄꯤꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯊꯥ 3 ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯟꯅ ꯅꯨꯡꯁꯤꯔꯛꯄ ꯀꯕꯥꯏ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗꯣ ꯑꯗꯨ ꯊꯥ 10 ꯍꯥꯏꯇꯥꯔꯦ ꯃꯥ ꯆꯠꯂꯛꯄ ꯀꯥꯟꯗꯗꯤ ꯑꯗꯣ ꯅꯪ ꯃꯌꯥꯏꯗꯤ ꯆꯍꯤ ꯐꯥꯗ꯭ꯔ ꯃꯥꯜꯂꯦꯗ ꯅꯪ ꯃꯌꯥꯏ ꯂꯩꯀꯥꯟꯗꯗꯤꯀꯣ ꯃꯥ ꯆꯍꯤ ꯐꯥꯔꯦꯕ ꯅꯪ ꯃꯃꯜ ꯂꯩꯇꯕ ꯀꯥꯟꯗꯅ ꯆꯍꯤ ꯐꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯃꯟꯒꯤꯅꯦꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯃꯌꯥꯏꯒꯤꯅꯤ ꯃꯌꯥꯏ ꯂꯩꯕꯗꯗꯤ ꯈꯞꯄꯩ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯏꯆꯤꯟ ꯉꯥꯡꯕꯗ ꯏꯅꯥꯎꯁꯤꯡ ꯁꯣꯏꯒꯤ ꯉꯥꯡꯕꯗꯣ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯃ ꯄꯨꯔ ꯂꯥꯛꯀꯦ ꯃꯊꯪꯗ ꯒꯥꯔꯤ ꯐꯖꯕ ꯄꯨꯔꯛꯀꯗꯣꯏꯅꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯏꯃꯨꯡꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯈꯤꯕ ꯑꯗꯣ ꯁꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯅꯝꯖꯕꯅꯤ ꯌꯥꯝꯅ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨ ꯑꯗꯥ ꯄꯨꯊꯣꯛꯑꯒ ꯉꯥꯡꯖꯕ ꯅꯠꯇꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯣꯠꯅꯔꯛꯄꯗ ꯋꯥꯔꯛꯈꯤꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯈꯤꯕꯒꯤ ꯅꯤꯡꯁꯤꯡꯉꯒ ꯄꯟꯖꯕ ꯈꯛꯇꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯑꯗꯣ ꯑꯁꯤꯁꯦ ꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯆꯥꯛꯁꯦ ꯆꯦꯅꯦꯜꯁꯤꯗ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥꯁꯤꯡꯅ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ
Kung may lusaray